ꯏꯁꯨꯗꯧꯕ ꯐꯨꯔꯤꯠ ꯑꯉꯧꯕꯗꯣ ꯂꯤꯠꯂꯒ ꯁ꯭ꯄꯣꯔꯠꯁ ꯂꯣꯏꯕꯒ ꯑꯩꯈꯣꯏꯒꯤ ꯑꯕꯦꯔꯅꯆꯤꯡꯕ ꯂꯧꯅꯕꯗꯣ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯗꯤ ꯐꯨꯔꯤꯠꯇ ꯑꯕꯦꯔ ꯇꯩꯔꯕ ꯑꯉꯥꯡꯕ ꯂꯥꯏꯐ ꯀꯣꯔꯁ ꯍꯥꯏꯕꯗꯤ ꯁ꯭ꯄꯣꯔꯠꯁ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯀꯣꯔꯁ ꯀꯥꯖꯕꯅꯤ ꯑꯗꯨꯅ ꯀꯔꯤ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯏꯚꯦꯟꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯣꯚꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯣꯏꯁꯤꯡ ꯆꯠꯊꯣꯛꯂꯒ ꯑꯗꯨꯒ ꯃꯤꯗꯤꯌꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯅ ꯂꯥꯛꯄꯤꯕ ꯁꯨꯃꯥꯏꯅ ꯀꯣꯚꯔ ꯇꯧꯕꯤꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏ ꯀ꯭ꯂꯕꯀꯤ ꯃꯈꯩꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ Pergi haibunya apa? Kau boleh kelas semua. Jadi yang dua. Tapi boleh itu. Apa? Gesture ibaratnya dia jadi. ngasi akhoi pangthoi ba yaksing sports se ani suba akhoi yaksing sports meet ni aduga ngasi gi akhoi na pangthoi ba sports se gi pandam di angang sing se masamu phanaba amasung nisagi ipak tagi labna thamnaba adugi pandam da akhoi na pangthok jabani chai khuding na pangthok ken akhoi khanjari dum yam nungai angang sing se hagole ba akhoi aksida angang lang sing se akhoi gi phone da amasung lairiba internet ki world se leibusi da sports se san sana phangde adugi mathakta uri puka se yam congested area ni na akhoi gi lampa ke ga leita mana maram oibani na sports da khara interest lainam ni na akhoi na yaksang sports se sinjabani yaubani maram aduna akhoi sing adu saba loi matung da makhu sing adu dustbin sidal lairiba dustbin se da option lo akhoi yaksang sports se handak ka thana akhoi anirak suboina phangthok sabani akhoi na yaksang sports phangthok pagi thim di angang sing ase akhoi kocha chatna ngauksanna dana abe taina dana ising na dana laibagi mahutta akhoi sports lom da mai on selasi afaba khunai ama pora si haibagi thim da akhoi na yaksang sports asi handak ka thana anirak suboina phangthok sabani akhoi hoji ayamba event adum yam phajana phangthoi akhoi club ki oiba ground leitabagi maramna akhoi lambi budi khitang thatle adu ragasu akhoi laikai na yam phajana support tawbiri ahan andagi aigi colleague sing amadi volunteer sing na yamna support tawbiraga mai pangna pangthok sari hai ini matung ta kanina tukin matung ta na ai le wena amadi yaw ha ro mo phom mo phom ye ba koi United Friends Library Club na pangthok chari pasi koi tunga ma thoi suba Noel Yaksing Sports Meet koi March ki tarik 5 ni chenman mi tagi oraga lagiba March ki tarik 10 ga ma thoi ba pangthok jagada bani ape anam bela koina sports pangthok chari pasi koi Manipur khunai si nong nong ki ayai ka chinjang na lukhalakpa nong nong ki ayai ka bani sasin sina chaba na sin si hinjalpa asina maram moiraga koi khunai si mutkiba yabagi active lebudagi asi akoi sports asida koi hogal liba angang sing asi koi sports ki kana kono mai ge to pislaga koi mai ka basinja isasing asida ifra lapsa nganba amadi chinjang kaijang daba koi samasamo henba sonobugi pandam pathok chawani akoi na ngarang koi singaw life from tang adagi koi pikliba angang sing ahalaman sing loina na lekai mara bai sing loina na koi ai khong da mara lai lokata chicharaga koi ngara sports ni dasi ngarang thuk chei to kuini me dasi da koi sanaroi samri ga yang thai gi mathakta koi lekai stagi United Friends Library Club ki ko sanaroi sing na ko sarap jai
ꯑꯩꯈꯣꯏꯅ ꯄꯥꯏꯈꯤꯕ ꯕꯣꯔꯥꯁꯤꯡꯗꯨ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯁꯤꯟꯅꯕꯤꯌꯨ ꯅꯁꯥ ꯅꯁꯥꯅ ꯄꯥꯏꯈꯤꯕ ꯕꯣꯔꯥꯁꯤꯡꯗꯨ ꯂꯣꯏꯔꯒ ꯂꯣꯏꯗ꯭ꯔꯤꯉꯩꯗꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯄꯤꯕꯤꯔꯝꯃꯦ ꯃꯆꯥꯁꯤꯡ ꯕꯣꯔꯥꯁꯤꯡꯗ ꯂꯣꯏꯅ ꯄꯤꯔꯝꯃꯦ ꯍꯣꯔꯦꯟ ꯂꯧ ꯂꯣꯏꯔꯒ mamang tapi mamang tak mamang tak boleh sih lalu tu tu Maning rondo official crowd wale. Aduh kapan nama tu? Ayo tu. Kau lagi tu orang ni malah tu song. Ngasi ayuki program asi akoi hujik chathajariba sek race asi loiraga loisare akoi nungthil ki pungani daba matamdagi akoi evening session gi akoi nungthil gi program asi hojagani aduna hojik akoi gi angang san akoi sigi program se loibaga yum da sagduna chai sing jathoga phajana potharuro aduga nungthin khara ngana tholo Angkat semua angkat semua, angkat semua, jangan berhenti angkat semua, angkat boleh tu.
ꯁꯤ ꯊꯨꯒꯥꯏꯔꯝꯒꯗꯕ ꯃꯍꯥꯛꯅ ꯐꯥꯔꯁ ꯄꯣꯖꯤꯁꯟ ꯂꯧꯈ꯭ꯔꯦ ꯋꯥꯏꯈꯣꯝ ꯑꯣꯡꯕꯤ ꯊꯣꯏꯕꯤꯅ ꯁꯦꯀꯦꯟꯗ ꯐꯨꯠ 2 ꯏꯟꯆꯤ 10 ꯂꯥꯞꯅ ꯃꯍꯥꯛꯀꯤ ꯆꯩ ꯃꯇꯣꯟꯗꯨꯅ ꯀꯟꯊꯕꯗ ꯍꯥꯏꯔꯤꯕ ꯄꯣꯏꯟꯁꯤꯡ ꯑꯁꯤ ꯐꯪꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯍꯧꯖꯤꯛꯀꯤ ꯃꯧꯁꯤꯡꯒꯤ ꯑꯣꯏꯕ ꯕ꯭ꯂꯥꯏꯟ ꯍꯤꯠ ꯑꯗꯨꯗ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯧꯈ꯭ꯔꯦ ꯆꯤꯡꯂꯣꯡꯗꯅ ꯌꯥꯝ ꯊꯣꯛꯄ ꯃꯥꯜꯂꯦ ꯊꯣꯏ ꯌꯥꯎꯁꯪ ꯄꯩꯁꯥ ꯊꯠꯄ ꯅꯨꯄꯤꯗ ꯀꯩꯀꯩ ꯀꯣꯟꯗꯣꯡ ꯃꯟꯖꯜꯂꯝꯃꯤ ꯄꯤꯁꯜꯂꯛꯑꯦꯕ ꯀꯩꯅꯣ ꯑꯗ ꯇꯁꯦꯡꯅ ꯑꯩꯈꯣꯏꯁꯤ ꯍꯟꯗꯛꯁꯤ ꯂꯝꯁꯥꯡ ꯐꯨꯠꯕꯣꯜ ꯀ꯭ꯂꯕꯅ ꯁꯤꯟꯖꯔꯒ ꯑꯩꯈꯣꯏ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁ ꯃꯤꯠ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯎꯁꯪ ꯀꯨꯝꯍꯩꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯆꯕ ꯑꯗꯨꯒꯨꯝꯕ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯧꯔꯝꯁꯦ ꯑꯩꯈꯣꯏ 10ꯔꯛ ꯁꯨꯖꯕꯅꯤ ꯑꯗ ꯇꯁꯦꯡꯅ ꯃꯃꯥꯡꯗ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯑꯩꯈꯣꯏꯒꯤ 10ꯃꯨꯛꯀꯤ 13-14-15ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯌꯥꯎꯁꯪꯒꯤ ꯆꯠꯅꯕꯤꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯄ꯭ꯔꯖꯦꯟ ꯌꯥꯎꯁꯪꯒꯤ ꯆꯠꯅꯕꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒ ꯈꯤꯇꯪ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯄ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁꯤ ꯀꯅꯥꯒꯨꯝꯕ ꯁꯝ ꯑꯟꯂꯣꯐꯣꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯑꯩꯈꯣꯏꯒꯤ ꯑꯥꯎꯠꯗꯣꯔ ꯒꯦꯝ ꯇꯧꯕꯤꯅꯨ ꯈꯣꯠꯄꯤꯅꯨ ꯍꯥꯏ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯏꯀꯥꯏ ꯈꯨꯝꯅꯖꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯏꯟꯗꯣꯔ ꯒꯦꯝ ꯈꯛ ꯇꯧꯕ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡꯁꯤꯗ ꯈꯤꯇꯪ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯣꯡꯃꯩ ꯄꯥꯏꯗꯅ ꯑꯕꯦꯔ ꯇꯩꯅꯗꯅ ꯏꯁꯤꯡ ꯍꯩꯅꯗꯅ ꯉꯥꯎꯁꯟꯅꯗꯅ ꯂꯝꯕꯤꯗ ꯊꯧꯔꯤ ꯊꯠꯇꯅ ꯅꯥꯀꯗꯦꯡ ꯄꯩꯁꯥ ꯅꯤꯕ ꯆꯠꯇꯅ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯁꯤꯡꯗꯨ ꯑꯩꯈꯣꯏꯅ ꯄꯨꯂꯞ ꯀꯛꯊꯠꯂꯒ ꯂꯝꯄꯥꯛꯁꯤꯗ ꯄꯨꯟꯅ ꯄꯨꯁꯜꯂꯒ ꯃꯈꯣꯏꯁꯤꯡꯒꯤ ꯑꯣꯏꯕ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯍꯤ ꯑꯃꯒꯤ ꯀꯝꯄꯥꯁ ꯑꯃꯇ ꯑꯣꯏꯔꯕꯁꯨ ꯕꯣꯏ ꯑꯃꯇ ꯑꯣꯏꯔꯕꯁꯨ ꯄꯤꯕ ꯉꯝꯅꯕ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯖ ꯁꯤꯟꯖ ꯂꯥꯡꯖꯔꯦ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯁꯤꯟꯖꯕ ꯁ꯭ꯄꯣꯔꯠꯁꯅꯤ ꯇꯁꯦꯡꯅ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯎꯁꯪ ꯍꯥꯏꯕꯁꯤ ꯆꯨꯝꯃꯦ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯩꯈꯣꯏ ꯍꯤꯟꯗꯨ ꯙꯔꯃꯒꯤꯅꯤ ꯑꯗꯨꯒꯤꯅꯤ ꯑꯗꯥꯒꯤꯅꯤ ꯍꯥꯏꯅꯕ ꯂꯩ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯌꯥꯎꯁꯪ ꯍꯥꯏꯕꯁꯤ ꯍꯤꯟꯗꯨ ꯙꯔꯃꯗ ꯌꯥꯝ ꯕꯦꯁ ꯇꯧꯕ ꯁ꯭ꯇꯦꯠ ꯍꯥꯏꯕ ꯇꯥꯔꯦ UP-ꯒꯨꯝꯕ ꯑꯗꯩ ꯗꯦꯟ ꯑꯩꯈꯣꯏ ꯕꯤꯍꯥꯔ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤ ꯃꯈꯣꯏꯗ ꯍꯣꯏ ꯃꯈꯣꯏ ꯌꯥꯎꯁꯪ ꯃꯣꯏ ꯀꯩꯅꯣ ꯇꯧꯋꯤ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯏ ꯇꯧꯕꯇꯕꯨ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯁꯪꯒ ꯃꯔꯤ ꯂꯩꯅꯕ ꯁ꯭ꯄꯣꯔꯠꯁ ꯄꯥꯡꯊꯣꯛꯄꯁꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯆꯠꯅꯗꯕꯅꯤ나 ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯎꯁꯪꯁꯤ ꯍꯤꯟꯗꯨ ꯈꯛꯇꯒꯤ ꯑꯣꯏꯕ ꯀꯨꯝꯍꯩ ꯅꯠꯇꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯌꯨꯅꯤꯇꯤ ꯐꯦꯁꯇꯤꯚꯦꯜ ꯑꯣꯐ ꯌꯨꯅꯤꯇꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯟ ꯐꯦꯁꯇꯤꯚꯦꯜ ꯑꯣꯐ ꯗꯤꯒꯅꯤꯇꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝꯁꯤꯡꯁꯨ ꯑꯗꯨꯝ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯁꯜꯂꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏ ꯉꯁꯤꯃꯛꯇꯗ ꯑꯩꯈꯣꯏ ꯊꯪꯅꯔꯤꯕ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯀꯕꯨꯏ ꯖꯥꯇꯤ ꯑꯩꯈꯣꯏ ꯇꯥꯡꯈꯨꯜ ꯖꯥꯇꯤ ꯇꯥꯔꯤꯁꯤꯡꯁꯤ ꯂꯥꯛꯇꯅ ꯁꯤꯗ ꯁ꯭ꯄꯣꯔꯠꯁ ꯌꯥꯎꯔꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯣꯖꯤꯁꯟ ꯂꯧꯕ ꯌꯥꯎꯔꯤ ꯃꯈꯣꯏꯁꯤꯡꯁꯨ ꯑꯗꯨꯝ ꯏꯟꯚꯣꯜቭ ꯇꯧꯕ ꯐꯦꯁꯇꯤꯚꯦꯜ ꯑꯩꯈꯣꯏ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁꯤꯗ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯎꯁꯪ ꯐꯦꯁꯇꯤꯚꯦꯜꯁꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯣꯐ ꯀꯂꯔ ꯈꯛ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯕ ꯐꯦꯁꯇꯤꯚꯦꯜ ꯑꯣꯐ ꯁ꯭ꯄꯣꯔꯠꯁꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛ ꯄꯨꯟꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣই ꯂꯝꯁꯥꯡ ꯐꯨꯠꯕꯣꯜ ꯀ꯭ꯂꯕꯅꯁꯨ ꯈꯤꯇꯪ ꯑꯣꯏꯁꯨ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛꯁꯤꯒꯤꯗꯃꯛꯇ ꯌꯦꯡꯖꯔꯒ ꯄꯥꯡꯊꯣꯛꯆꯕꯅꯤ ꯑꯩꯈꯣꯏ ꯑꯩ ꯊꯥꯕꯜꯒꯤꯁꯦ ꯑꯝꯇ ꯁꯤꯟꯕꯤꯌꯨ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯧꯁꯤꯡ ꯈꯣꯡ ꯄꯨꯜꯂꯒ ꯑꯩꯈꯣꯏꯒꯤ ꯆꯣꯡꯕ ꯇꯧꯕ ꯍꯥꯏꯕꯁꯤꯡ ꯑꯗꯨ ꯂꯝꯄꯥꯛꯂꯣꯝꯗ ꯂꯦꯡꯊꯣꯛꯄꯤꯔꯣ ꯑꯩꯈꯣꯏ ꯃꯇꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯑꯩꯈꯣꯏ ꯌꯥꯔꯤꯈꯩ ꯃꯇꯝ ꯂꯧꯗꯅꯕ ꯍꯣꯠꯅꯖꯕꯅꯤ ꯑꯩꯈꯣই ꯃꯇꯝꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡ ꯃꯆꯥꯁꯤꯡꯗꯣ ꯅꯤꯌꯣꯝ ꯆꯨꯝꯅ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯍꯥꯏꯕꯤꯔꯕ ꯃꯇꯨꯡꯗ ꯊꯥꯕꯤꯔꯛꯑꯣ ꯁꯥꯏꯀꯜꯁꯤꯡ ꯃꯄꯥꯟꯗ ꯊꯧꯔꯤ ꯆꯤꯡꯕ ꯃꯄꯥꯟꯗ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯣ ꯁꯨꯝ ꯍꯧꯒꯠꯂꯒ ꯆꯦꯟꯕꯤꯔꯛꯄ ꯌꯥꯏ ꯌꯥꯝꯖꯔꯔꯣꯏꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯝꯊꯥꯐꯝꯗ ꯂꯩꯕꯤ ꯑꯩꯈꯣꯏ ꯃꯧꯁꯤꯡꯒꯤ ꯑꯃꯨꯛ ꯇꯧꯖꯒꯅꯤ ꯌꯥꯎꯕꯤꯒꯗꯕ ꯃꯧꯁꯤꯡ ꯀꯧꯕꯤꯔꯣ ꯑꯩꯈꯣই ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯤꯒꯤ ꯍꯦꯛ ꯂꯣꯏꯕꯒ ꯃꯧꯁꯤꯡꯒꯤ ꯑꯃꯨꯛ ꯇꯧꯖꯒꯅꯤ ꯌꯥꯎꯕꯤꯅꯤꯡꯕ ꯃꯧꯁꯤꯡ ꯑꯩꯈꯣꯏꯒꯤ ꯀꯧꯕꯤꯔꯣ ꯂꯥꯏꯟ ꯇꯧꯕꯤꯔꯣ ꯃꯄꯥꯟꯗ ꯒꯤꯗꯃꯛꯇ
ꯑꯍꯥꯟꯕꯗ ꯂꯥꯛꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯒꯤꯅꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯒꯤ ꯕꯣꯔꯥ ꯂꯝꯖꯦꯜꯅꯤ ꯑꯣꯐꯤꯁꯔꯁꯤꯡ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔꯗꯨ ꯐꯖꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯈꯟꯗꯣꯛꯄꯤꯅꯕ ꯑꯝꯇ ꯂꯩꯔꯤꯌꯨ ꯑꯣꯐꯤꯁꯔꯁꯤꯡ ꯐꯖꯅ ꯑꯃ ꯄꯤꯈ꯭ꯔꯦ ꯂꯣꯏꯔꯝꯗꯥꯏꯗ ꯑꯃ ꯄꯤꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔꯗ ꯑꯣꯐꯤꯁꯔ ꯌꯥꯔꯤꯅꯦ ꯑꯗꯣ ꯃꯣꯏꯁꯦ ꯁꯥꯟꯅꯕꯒꯤ ꯃꯤ ꯁꯨꯗꯦ ꯍꯥꯏꯁꯦ 이동군바 타로 사이타만 censelengano 사이타만 censelengano ꯑꯉꯥꯡꯁꯤꯡꯗꯣ ꯁꯥꯏꯗꯇ ꯆꯦꯟꯖꯜꯍꯜꯂꯛꯀꯅꯨꯀꯣ ꯑꯉꯥꯡ ꯁꯥꯏꯗꯇ ꯆꯦꯟꯖꯜꯂꯛꯄꯗꯣ ꯌꯥꯗꯦꯀꯣ ꯁꯨꯔꯁ ꯕꯣꯏꯅꯥꯎ ꯅꯪꯒꯤ ꯁꯥꯏꯗꯇ ꯌꯥꯔꯦ हंतक अखोगी 2020-23 की स्पोर्ट्स मरुना अखोना फोकस पीजनीसे आगांसिंग मरुना अखोगी हाना ममांग अखोगी आगांसिंग लमजाउद अबे तैबा अदगी अखोगी लंबी थलक पैसा मुनबा सिगुम्बा हेदि आउटडेटेड ओइबा पोस्टिंग खतंग नाथैरगा स्पोर्ट्स गुम्बा अदि क्विज गुम्बा सिंबा तौरगा आगांसिंग माइचन होंगतोगा अनौबा अखोगी कई हाइदारे अफब लंबी चंगसलंगनबा अखोना होनजबनी अदुगा मरुना अखोई मौसिंग इसीजनसिंगजु मोइसु अखोना सिगुम्बा मोगी तोंगानबा फन ओइना एंटरटेनमेंट ओइना प्रोग्राम खरा हबसै ऐ सफु बिबि हाइरो नत्रगना अदगी स्टेज डांस कुम्बा अखोई खरा फन ओइबा एंटरटेनमेंट ओइबा आइना मोइना युमदा फॉर द लास्ट सही मसुमदा युमदा लेसलोरगा नुमि मंगासे मोइ ठोगलागा मयाम मरद पुल्लगा मोइ एंटरटेन तौबा अदुगा मयाम मरद थोगा मोइसे मिमांग थोबा ngamba आइदि करिओ मोइ फोंदोनु ngamba मोइगी टैलेंट लेबा मयाम दो मदु उथोकनबा अखोइना हंतकी सहीदा तोंगा इवेंट मयाम हबसलै नुपी सिंगी अदि नुपा मसाजि अनौबा हापी सुमाइ तौदना सिल मतुंगदा अखोइना लैकाइ जि ओइबा अदंग अफब ओरकदरा हाइना तौजबन
ꯑꯩꯈꯣꯏ ꯃꯇꯧ ꯇꯧꯔꯤ ꯅꯤꯡꯁꯤꯡꯖꯒꯦ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 1ꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯃꯆꯥꯁꯤ ꯁ꯭ꯋꯥꯏꯗ ꯐꯝꯕꯤꯁꯦ ꯈꯤꯇꯪ ꯍꯟꯊꯔ ꯐꯝꯕꯤꯌꯨꯕ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯅꯀꯣ ꯑꯉꯥꯡ ꯉꯥꯛꯇꯅꯤꯅ ꯃꯣꯏ ꯊꯥꯒꯠꯄꯁꯨ ꯌꯥꯎꯕꯅꯦ ꯃꯃꯥꯡ ꯅꯥꯀꯟꯗꯒ ꯂꯩ ꯃꯨꯟꯅ ꯌꯦꯡꯉꯒ ꯀꯩꯅꯣ ꯃꯅꯤꯡꯗ ꯁꯨꯝ ꯃꯤ ꯑꯃ ꯈꯔ ꯊꯦꯡꯅ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯃ ꯌꯥꯎꯒꯦ ꯐꯨꯜ ꯃꯨꯛ